ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯀ꯭ꯋꯥꯇꯔ ꯒꯥꯔꯗꯦꯟ ꯇꯨꯔ ꯑꯃꯨꯛ ꯇꯧꯔꯒꯦꯀꯣ ꯁꯤꯁꯤ ꯃꯃꯥꯡ ꯑꯥꯒꯁꯇ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯈꯤꯕꯗꯨꯅꯤꯀꯣ ꯍꯧꯖꯤꯛ ꯃꯥꯔꯆꯅꯤ ꯌꯥꯝ ꯐꯖꯅ ꯍꯧꯔꯕꯅꯤ ꯐꯖꯅ ꯁꯝꯃꯒ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯀꯣ ꯑꯗꯨꯝ ꯑꯩꯒꯤ ꯌꯣꯡꯆꯥꯛꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯗꯣ ꯍꯪꯕꯤꯔꯛꯄ ꯌꯥꯎꯋꯦꯕ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯃꯅ ꯆꯨꯖꯥꯛꯁꯨ ꯍꯞꯇꯥ 3 ꯐꯥꯔꯛꯂꯦ ꯑꯃꯨꯛ ꯃꯈꯣꯡ ꯁꯣꯝꯕꯤꯔꯒ ꯍꯥꯔ ꯍꯥꯞꯄꯗꯧꯅꯤ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯎꯃꯣꯔꯣꯛ ꯅꯧꯅ ꯊꯥꯕꯁꯤꯡꯁꯦ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯀꯣ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯎꯃꯣꯔꯣꯛ ꯀꯛꯊꯠꯈꯤꯕꯁꯦ ꯃꯈꯣꯡ ꯇꯦꯟꯅ ꯀꯛꯊꯠꯂ ꯊꯝꯕꯗ ꯐꯖꯅ ꯃꯄꯣꯝ ꯊꯣꯔꯛꯂꯦ ꯇꯨ ꯇꯛꯁꯤꯅ ꯎꯕ ꯌꯦꯡꯉꯣ ꯆꯣꯃꯛꯄꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯄꯣꯝ ꯐꯖꯅ ꯁꯤꯅ ꯆꯤꯒꯣꯡ ꯂꯩꯅꯤ ꯃꯔꯨꯗꯩ ꯊꯥꯔꯤꯅꯤ ꯅꯦꯝꯅ ꯄꯥꯜꯍꯟꯗꯣꯏꯅꯦ ꯂꯤꯍꯜꯂꯒ ꯃꯇꯝꯗꯤ ꯈꯔ ꯀꯨꯏꯅ ꯆꯪꯉꯅꯤ ꯒꯝꯂꯥꯗ ꯑꯣꯏꯕꯒꯤ ꯆꯝꯄ꯭ꯔꯥꯅꯤ ꯐꯖꯅ ꯃꯍꯩ ꯐꯖꯅ ꯑꯣꯜꯂꯕꯅꯤꯀꯣ ꯐꯖꯅ ꯑꯣꯜꯂꯕꯅꯤ ꯁꯤꯗ 2 ꯄꯥꯜꯂꯝꯕ ꯑꯃꯗꯤ ꯆꯥꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯄꯥꯜꯂꯤ ꯑꯗꯨꯒ ꯁꯤꯒꯤ ꯆꯝꯄ꯭ꯔꯥ ꯃꯈꯥꯗꯅ ꯆꯝꯄ꯭ꯔꯥ ꯃꯊꯛꯇꯅ ꯀꯣꯝꯂꯥ ꯁꯤ ꯀꯣꯝꯂꯥꯁꯤꯁꯨ ꯐꯔꯦ ꯃꯊꯪ ꯆꯍꯤꯗꯗꯤ ꯃꯄꯥꯟ ꯁꯣꯏ ꯁꯥꯔꯅꯤ ꯑꯇꯣꯞꯄꯁꯨ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯁꯤꯜꯂꯤ ꯁꯤꯅ ꯀꯣꯂꯤ ꯍꯋꯥꯏꯅꯤ ꯆꯨꯖꯥꯛ ꯑꯍꯥꯟꯕ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯀꯣꯟꯕꯩꯅꯤ ꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯔ ꯁꯦꯝꯃꯤꯅꯦ ꯈꯖꯤꯛꯇ ꯆꯣꯃꯛꯄꯁꯨ ꯌꯥꯎꯔꯤ ꯂꯣꯏ ꯍꯧꯔꯛ ꯍꯩ ꯃꯅꯝ ꯅꯥꯏꯕꯤꯅꯤꯀꯣ ꯆꯥꯎꯔꯛꯂꯦ ꯅꯧꯅ ꯃꯄꯥꯟ ꯁꯥꯕꯁꯨ ꯌꯥꯎꯔꯤ ꯅꯧꯅ ꯄꯥꯜꯂꯛꯄꯁꯨ ꯌꯥꯎꯔꯤ ꯐꯖꯅ ꯄꯥꯜꯂꯅꯤ ꯒꯝꯂꯥ ꯃꯆꯥꯁꯤꯗ ꯒꯝꯂꯥ ꯄꯤꯛꯄꯅꯤ 9 ꯏꯟꯆꯀꯤ ꯒꯝꯂꯥꯅꯤꯀꯣ ꯊꯥꯔꯤꯁꯦ ꯁꯤꯗ ꯐꯖꯅ ꯄꯥꯟꯉꯝꯕꯅꯤ ꯁꯦꯕꯥꯕꯨ ꯐꯖꯅ ꯇꯧꯔꯒꯗꯤ ꯁꯤꯅ ꯔꯥꯖꯃꯥꯅꯤ ꯐꯖꯅ ꯃꯍꯩ ꯃꯔꯨ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯛꯄꯁꯨ ꯌꯥꯎꯔꯕꯅꯤ ꯆꯥꯎꯔꯛꯄꯁꯨ ꯈꯔꯁꯨ ꯆꯥꯈ꯭ꯔꯦ ꯑꯗꯨ ꯁꯤꯅ ꯀꯣꯕꯤ ꯃꯁꯣꯏꯖꯥꯕꯤ ꯁꯤꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯀꯥꯟꯗ ꯀꯛꯈ꯭ꯔꯀꯥꯟꯗ ꯆꯣꯝꯃꯛꯏꯁꯦ ꯍꯦꯛꯇꯣꯛꯏ ꯈꯨꯗꯤꯡꯒꯤ ꯆꯣꯝꯗꯣꯏꯅꯤ ꯁꯤꯅ ꯍꯦꯛꯇꯣꯛꯈ꯭ꯔꯀꯥꯟꯗ ꯆꯣꯝꯃꯛꯏꯁꯦ ꯁꯤꯅ ꯈꯥꯃꯦꯟ ꯑꯈꯥꯕ ꯃꯄꯥꯟ ꯁꯥꯕ ꯍꯧꯔꯦ ꯄꯤꯡ ꯑꯗꯨꯝ ꯄꯥꯟꯗꯣꯏꯅꯤ ꯇꯣ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯣꯔꯣꯛꯅꯤ ꯇꯣ ꯁꯤꯁꯨ ꯀꯛꯊꯠꯂꯒ ꯊꯝꯕꯗ ꯐꯖꯅ ꯆꯣꯝꯃꯒ ꯄꯥꯜꯂꯛꯏꯁꯦ ꯈꯔ ꯑꯃꯗꯤ ꯍꯦꯛꯁꯨ ꯍꯦꯛꯈꯔꯦ ꯄꯣꯂꯤꯇꯔꯟ ꯍꯩꯔꯒ ꯆꯥꯈ꯭ꯔꯦ ꯁꯤꯁꯨ ꯆꯣꯡꯉꯤ ꯐꯅꯌꯥꯝ ꯀꯣꯕꯤꯁꯤꯡꯁꯦ ꯃꯔꯨ ꯀꯣꯛ ꯂꯩꯔꯤꯁꯦ ꯃꯅꯥ ꯌꯦꯟꯗ ꯄꯤꯖꯈꯤꯕꯩꯅꯦ ꯇꯣ ꯄꯂꯪꯁꯥꯁꯤꯁꯨ ꯐꯖꯔꯦ ꯄꯥꯝꯕꯤ ꯈꯛꯅ ꯂꯣꯡꯉꯤꯁꯦ ꯄꯥꯝꯕꯤ ꯑꯅꯤꯁꯤꯅ ꯆꯥꯕ ꯉꯝꯗꯦ ꯁꯤꯅ ꯃꯌꯥꯡꯕ ꯁꯤꯗꯕꯤꯅꯤꯀꯣ ꯃꯅꯝ ꯑꯩꯈꯣꯏ ꯑꯃꯗꯨꯅ ꯑꯁꯤꯕꯗꯨꯅꯗꯤ ꯃꯅꯝ ꯅꯨꯡꯁꯤꯕꯗꯤ ꯈꯔ ꯍꯦꯜꯂꯦ ꯁꯤꯅ ꯀꯩꯅꯣ ꯈꯖꯤꯛ ꯋꯥꯠꯂꯦ ꯅꯥꯁꯄꯇꯤ ꯃꯄꯥꯟ ꯁꯥꯔꯤꯁꯦ ꯅꯥꯁꯄꯇꯤ ꯒꯝꯂꯥꯗ ꯁꯤꯅ ꯀꯁꯇꯥꯔꯗ ꯑꯦꯄꯜꯅꯦ ꯅꯧꯅ ꯌꯦꯅꯤꯡ ꯍꯨꯜꯂꯛꯏꯁꯦ ꯆꯨꯝꯕ꯭ꯔꯩꯁꯤꯅ ꯅꯠꯇꯦ ꯁꯤꯅ ꯃꯥꯜꯍꯩ ꯃꯥꯜꯍꯩ ꯁꯤꯅ ꯁꯤꯔꯥꯈꯣꯡ ꯃꯣꯔꯣꯛꯅꯤꯀꯣ ꯁꯤꯁꯦ ꯆꯥꯔ ꯍꯨꯜꯂꯤꯅꯦ ꯃꯔꯨ ꯃꯅꯥꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯁꯤꯒꯤ ꯀꯣꯝꯂꯥꯁꯦ ꯍꯧꯖꯤꯛꯐꯥꯎ ꯃꯄꯥꯟ ꯁꯥꯗ꯭ꯔꯤꯁꯦ ꯖꯅꯋꯥꯔꯤꯗ ꯍꯦꯛꯈꯤꯕꯩꯅꯦꯀꯣ ꯌꯥꯝ ꯉꯟꯅ ꯍꯦꯛꯂꯛꯑꯃꯗꯤ ꯉꯟꯅ ꯃꯄꯥꯟ ꯁꯥꯗꯧꯅꯦꯕ ꯁꯤ ꯈꯔ ꯊꯦꯡꯅ ꯁꯥꯔꯅꯦꯕ ꯊꯦꯡꯅ ꯍꯦꯛꯄꯒꯤ ꯑꯗꯣ ꯁꯤꯗꯗꯤ ꯃꯄꯥꯟ ꯐꯖꯅ ꯊꯣꯛꯏꯁꯦ ꯀꯣꯝꯂꯥ ꯁꯤꯒꯤ ꯃꯦꯟ ꯄꯥꯝꯕꯤ ꯑꯆꯧꯕꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯃꯄꯥꯟ ꯁꯥꯗ꯭ꯔꯤꯁꯤ ꯌꯥꯝ ꯊꯦꯡꯅ ꯍꯦꯛꯈꯤꯕꯩꯅꯦꯀꯣ ꯌꯥꯝ ꯉꯟꯅ ꯍꯦꯛꯑꯃꯗꯤ ꯉꯟꯅ ꯄꯥꯟꯒꯗꯧꯅꯦꯕ ꯀꯣꯝꯂꯥ ꯁꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯁꯤꯒꯤꯁꯤꯁꯨ ꯐꯖꯅ ꯆꯥꯈ꯭ꯔꯦ ꯑꯃꯨꯛ ꯅꯧꯅ ꯖꯨꯟ ꯐꯥꯎꯗꯤ ꯄꯥꯟꯗꯣꯏꯅꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯒ ꯁꯤ ꯃꯄꯥꯟ ꯐꯖꯅ ꯁꯥꯔꯤꯅꯦ ꯁꯤꯗꯁꯨ ꯊꯣꯔꯛꯂꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯕ꯭ꯂꯨꯕꯦꯔꯤ ꯌꯥꯝ ꯄꯣꯁ ꯇꯥꯕ ꯋꯥꯅꯦ ꯑꯍꯥꯟꯕꯅꯦ ꯎꯔꯤꯁꯦ ꯃꯈꯣꯛ ꯁꯥꯏꯁꯤꯗ ꯕ꯭ꯂꯨ ꯑꯣꯏꯔꯒ ꯉꯧꯔꯁꯨ ꯃꯆꯨ ꯑꯃ ꯇꯧꯔꯤꯁꯦ ꯃꯐꯝ 3ꯅꯦ ꯇꯣ ꯍꯩꯔꯤꯕꯣꯞ ꯃꯃꯥꯡ ꯆꯍꯤꯗ ꯂꯩꯈꯤꯕ ꯍꯩꯔꯤꯕꯣꯞꯇꯣ ꯃꯥ ꯒ꯭ꯔꯣꯠ ꯈꯔꯗꯤ ꯇꯞꯄꯦ ꯀꯣꯝꯂꯥꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯊꯪ ꯆꯍꯤꯒꯨꯝꯕꯗꯤ ꯃꯄꯥꯟ ꯁꯥꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯀꯥꯟꯗ ꯎꯠꯂꯛꯀꯦ ꯁꯤꯁꯤꯅ ꯚꯦꯔꯤꯒꯦꯇꯦꯠ ꯆꯝꯄ꯭ꯔꯥꯅꯤꯀꯣ ꯍꯟꯗꯛꯇ ꯂꯩꯕꯅꯦ ꯁꯤꯁꯨ ꯍꯟꯗꯛꯇ ꯂꯩꯕꯅꯦ ꯀꯞꯄꯣꯏꯁꯦ ꯃꯄꯥꯟ ꯁꯤꯗꯁꯨ ꯁꯥꯔꯦ ꯁꯤꯗꯁꯨ ꯃꯣꯏꯁꯤ ꯇꯤꯞꯁ ꯃꯇꯣꯟꯗ ꯑꯗꯨꯝ ꯂꯥꯛꯄꯅꯦꯀꯣ ꯀꯞꯐꯣꯏꯁꯦ ꯁꯤꯁꯤꯅ ꯆꯝꯄ꯭ꯔꯥ ꯑꯉꯥꯡꯕꯅꯦ ꯁꯤꯗ ꯍꯩꯀ꯭ꯔꯨ ꯑꯉꯥꯡꯕ ꯆꯤꯀꯨꯁꯦ ꯁꯤꯅ ꯚꯔꯥꯏꯇꯤ ꯑꯃꯅꯦ
ꯁꯤ ꯃꯨꯜꯂꯦ ꯃꯨꯟꯗꯦ ꯈꯪꯕꯁꯦ ꯁꯨꯃꯥꯏꯅ ꯈꯨꯖꯤꯟꯅ ꯈꯣꯠꯂ ꯌꯦꯡꯀꯥꯟꯗ ꯇꯣ ꯁꯤ ꯈꯣꯠꯂꯨꯅꯣ ꯒ꯭ꯔꯤꯟ ꯑꯣꯏꯔꯤꯁꯦ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯛꯀꯅꯤꯕ ꯑꯗꯨꯀꯥꯟꯗ ꯃꯨꯟꯗꯣꯏꯅꯦ ꯁꯤ ꯄꯥꯅ ꯑꯃꯨꯛꯁꯨ ꯃꯄꯥꯟ ꯂꯥꯛꯂꯦꯀꯣ ꯌꯦꯡꯉꯣ ꯁꯤ ꯐꯖꯅ ꯊꯣꯔꯛꯏꯁꯦ ꯌꯦꯡꯉꯣ ꯁꯤ ꯃꯇꯣꯟꯁꯤꯗ ꯂꯣꯏ ꯊꯣꯔꯛꯑꯕꯅꯦ ꯒꯝꯂꯥꯗꯅꯤꯅꯦ ꯒꯝꯂꯥꯗ ꯁꯤꯅ ꯂꯤꯆꯤ ꯁꯤ ꯄꯨꯡꯗꯣꯟ ꯑꯆꯧꯕ ꯀꯤꯂꯣ ꯇꯥꯕꯤꯗꯨꯅꯤꯀꯣ ꯇꯣ ꯁꯤ ꯇꯝꯕ ꯍꯧꯔꯕꯅꯦ ꯁꯨꯃꯥꯏꯅ ꯃꯇꯣꯟꯗ ꯂꯣꯏ ꯇꯝꯕꯅꯤꯀꯣ ꯃꯇꯣꯟꯗ ꯃꯇꯣꯟ ꯅꯨꯡꯒ꯭ꯔꯣ ꯂꯥꯛꯄꯗ ꯄꯨꯡꯗꯣꯟ ꯇꯣ ꯁꯤ ꯂꯣꯏꯅ ꯇꯝꯃꯤꯁꯦ ꯃꯐꯝ ꯁꯤ ꯂꯣꯏꯅ ꯐꯖꯅ ꯃꯄꯥꯟ ꯐꯖꯅ ꯂꯥꯕꯅꯦ ꯁꯤꯁꯨ ꯁꯣꯝꯗ ꯑꯦꯚꯣꯀꯥꯗꯣ ꯄꯤꯛꯅ ꯂꯩꯈꯤꯕꯅꯦ ꯈꯔꯕꯨ ꯆꯥꯎꯔꯂꯦ ꯁꯤꯁꯤꯅ ꯃꯔꯨꯗꯩ ꯊꯥꯔꯤꯅꯦ ꯑꯦꯚꯣꯀꯥꯗꯣ ꯊꯩꯕꯣꯡ ꯇꯣ ꯁꯤꯅ ꯔꯦꯠ ꯗꯥꯏꯃꯟꯒ ꯃꯅꯨꯡ ꯉꯥꯡꯕꯗꯨꯅꯦꯀꯣ ꯄꯤꯡꯒꯕ ꯍꯥꯏꯔꯁꯨ ꯈꯪꯅꯩꯌꯦ ꯔꯦꯠ ꯗꯥꯏꯃꯟ ꯍꯥꯏꯔꯁꯨ ꯈꯪꯅꯩ ꯇꯣ ꯁꯤ ꯐꯖꯅ ꯇꯝꯕ ꯍꯧꯔꯝꯅꯤ ꯁꯤꯗ ꯅ꯭ꯌꯨ ꯒ꯭ꯔꯣ ꯂꯥꯛꯄꯗꯅꯦꯕ ꯊꯣꯛꯏꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯅꯨ ꯁꯤꯅ ꯀꯩꯅꯣ ꯀꯔꯤꯕ ꯀꯤꯋꯤꯅꯦ ꯁꯤꯅ ꯀꯁꯇꯥꯔꯗ ꯑꯦꯄꯜꯅꯦ ꯅ꯭ꯌꯨ ꯒ꯭ꯔꯣꯠ ꯐꯖꯅ ꯂꯥꯛꯄꯅꯤ ꯅ꯭ꯌꯨ ꯒ꯭ꯔꯣꯠ ꯂꯥꯛꯄꯁꯤꯗꯁꯨ ꯃꯣꯏꯁꯨ ꯃꯄꯥꯟ ꯊꯣꯛꯂꯛꯇꯣꯏꯅꯤꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯚꯦꯂꯥꯏꯇꯤ ꯄꯨꯡꯗꯣꯟ ꯍꯥꯏꯕꯗꯨꯅꯦ ꯁꯤꯁꯨ ꯈꯔ ꯊꯣꯛꯄ ꯍꯧꯔꯝꯇꯣ ꯁꯤꯗ ꯄꯤꯛꯅ ꯊꯣꯔꯛꯏꯁꯦ ꯌꯦꯡꯉꯣ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯄꯤꯛꯅ ꯇꯣ ꯁꯤꯗ ꯈꯔ ꯆꯥꯎꯅ ꯊꯣꯛꯄ ꯍꯥꯏꯔꯒ ꯇꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯊꯣꯛꯏꯕ ꯃꯄꯥꯟꯅꯦ ꯁꯤꯁꯦ ꯇꯣ ꯁꯤꯗ ꯊꯣꯔꯛꯏꯁꯤꯡꯁꯦ ꯁꯤꯅ ꯍꯩꯅꯧ ꯃꯄꯥꯟ ꯐꯖꯅ ꯁꯥꯔꯤꯁꯦ ꯍꯩꯅꯧꯅꯤꯀꯣ sini sweet mini orange nih. Pik tu nih go, yo kakak kakak anda com aja, nipan muksu bani sih masalah aja. Padi kom desi ki pibam dalai riko, padana pare. Sudah. Kena mayang di palak mapad sare. So sina hai pungdon tu nih go, amma jo pali, si jo pan bahor apa nih go. Naspati, amma jo lagi bani. Gamla ada nih thari sih, lagi, dum. Napak pi, adum sida, padahal siapa tahu beri sida na tuh padahal harga lagi bang bani. Jadi kapoi sih, mapan padahal lah nih kapoi sih jo, tips mapan kudingi, dum asolom dan di hena lagi bani, terus mata ter lagi sing je, padahal sina mamang depan bani karena cowok sini. Tuh, grafting tau bawa pungdon. Sina Thai ni sina pungdon na cowok ni. Tuh si pali si Thai ni ko. Si masa sida. Sida su naspati lady mapan mani sari. Miktubi mapan sari miktubi si. Sina hinau grafting tau bawa lady. Growth pruning tau ki bodo growth phajat la bane ko si palak pada phajat pala ni palak kamo tandamu uchar age ngasi ki ni matang sai da lo sin jar age